Central Jail Sajiwa faduna leiriba aeina thingkhraba lalhoulup RPF PLA gi cadre taret hounabi matung ina ngarang court puthoklaba matung hounabi matung ina National Investigation Aagency na makhatana wahang paohang chathanaba numit nigi oina October 18 faoba makhoigi custody da thamnaba remand louthakhre lalhouba taret adudi andro khuman nungyumbi dagi chingakham basanta singh Elias khambaton chai 19 apokpa CH ningthembi singh kapching nong thau laikai dagi moirang them jites chai kunganithoi apokpa moirang them sanjit moirang konjengbam maning laikai dagi hojikna awang sekmai kongjeng leimada leiba konjengbam romeo chai kunganipan apokpa konjengbam raghu singh andro labauzam ching laikai dagi fanjobam rabi Elias luangamba chai kungataruk apokpa p kula singh kakching waidi salam laikai dagi salam mangijau singh chai yankhai manga apokpa leikhidraba salam tombi singh Luker Mayai Lekai, Imphal West dagi Naurem Manos, Chai Kun Kahumdoi, Apokpa Naurem Nobin Singh Amade, Kakching Waidi, Saban Bamon Lekai dagi, Samurai Latpam Akas, Elias Mastan Sarma, Chai Taramapan, Apokpa S. Rajeshwar Sarmani. Hariba Kadar Singh adu NIA Imphal Branch na NIA Manipur gi Akhanaba Special Court amagi mamangda, puthoklaba tungda numit nigi custody remand louthakhibani. Makhoi Singh asi June Kun Kahumdoi da Kakching Amade July 19 da andro Huikapta non-Manipuri mioi ani hatpaga mari lene haiduna police na fagatuna Sajiwa jail da thamlakhibani panba yai madudi angang ama yauna mioi nipan haukiba August 18 da Thobal Commando amadi 13 suba Assam Rifles ki apunba team amana tongan mapam haibadi Thobal Imphal East Imphal West amadi Kakching dagi fagalakhibani apunba team maduna faraba singh 9mm pistol gi kapa yariba nongmai maru kuntraga manga amade hand grenade aniga konana makhoidagi fagat pangam kibani